ngase phongkiba tongan manipuri si phongsing amasung thokiba thawdo thoksing digi maroibi ipausing myamna thamji anbada sanaleba pauksi digi khonggasaraga Congress office ta yirum apumba langslamri Congress office mai thana bo hotnaram sing fagadabani BT road to leba Congress bogon gi gate mamang na tha sigi taragi athengo ehing na sakang na sing na petrol bomb lang sizina duna mai tharam laba matung nga sisu masakang da mi sing na Congress office manung na yerum apum balang sing na landaram dai thawdo du nga sinung tilpung ahunga minute yang khairum sat paduwaida angang masugi maruti swift tong duna lakpa sakang na mi sing na Congress office gate wang mari yerum apum sing gate manung da lang silamani Amaramda tha sigi taragi athengba ehingda masakangda bamioi khrana Congress office mai thana bo honaram thawong du okan mamong na kanem tawki thawdu odur sena basing athubuda phagada bani haiba demand tawrodur Manipur Pradesh Congress Committee MPCC na BT road leba Congress bon gate mamang wokat mi pham kre wakat mi pham adur saruk gya khiba MPCC gi General Secretary Wahidur Rahman hai Congress bon laidiba mafam asi Impal City Mayol Security Zone gi manung sanba Chief Minister gi Banglo amasum Rasbon gi inak na laiba mafamni Impal Police Station ko mafam da laiba Congress ki office mai thana bon hanamba thawong asi khang duna laiba ngamti asaba political party amagi office ta asigum thawong sa tharamba sida chena basing fa don akpa serak pi gedabani India matam sang lengak pai bedana tana ngasi oidiba India gi amadi Manipur gi phiba masi Congress party no helakpani happy Leibaki amadi isteki sakwa thorangi thabak thoramsingda thaudang loduna lakba party sigi office pu mai thaba ngamlagadi haujuk pali belenga sigi law and order leitre han lawi security zone da asiguma thawong sa tharama sing phaba ngamdribasi state asigi law and order phibam karamna phagale haigadoribano athengba hingna Congress party gi office mai thagana hena lakpa political party singi masin mena bo honabana singba thawong sa thaba sing khudata fadana action lopam thui Maramaduna Mari Lena authority sing the Punkun Gamari Manuna Paduna Seraki Gatabani, Maduna Tavatara de Levas, democracy Leviki Matau Tadri Haki, Mana Makataradun High, social media Karigam Wapam Amapungo Lubagidi, Kuda the Pabangam Laga, Asuk Sorba political party Amaki office Maitana Bohana Missing Pana Bohana Dava, House of Papa Mari Lena police officer Amapau but Laktuna, Chigana Bohana Dava Habishi quiet Lebaktivani, political party Habishi Lebak Naklivani, Masida. Thawas hadna lady bisi Congress party na warawi political party amagi office mai thana bo hona ramba haibisi lamdam asigi miyambu singna bani mamang the party office asigi gate ta khongpak na koram bigi thawong sa thakhiba lekre thawdo odur sena bising su fana ba kyar takna khraba sung asi phawba phabidana leire ki handak the TV channel amagi discussion na sir yaruba miwema Furamagi thawdok ta Congress ki miyoina furam bani haina moral sijilakpagi di phana ba koitan tanari aduga mai thana bo hotnaram singduna ngasi phawba thigana bo hona dribisi karigi no haibisi miyamna lenga asida hangbo hangoiri state asida lenga leitaba ka pangkha oire lenga asina opposition gi thawdang lahondana bo hona ragle haina sumak na makata na phongdoki nakala maramda BJP gi spokesperson furam gi thawdo do Congress gi youth ki lusingmana satharamani haina moral CDBC asumbo oiramlabadi moral gi matung ne serak pibada akaiba leiti Aran bada yumpham oiraga sathaba oirabadi yaba ngamloi migi ahalama leiba yumna police personnel kya thajinduna otnaiba leibak thibani asiguma lenga ki thawong asidi miyam hingma ngambagi pangal leiti lenga ki thawong sidi political party amadigi hena leheloi democracy muthalagani hairibra haibasi wahang oina hangningai ni hainasu makata khi panba yabadi Congress office mamangda ngarang ihing sakang nabasing na mai tharamamadi ngasinungthul office asida yirum thomjilambad chenabasing phabina ba MPCC gi maikaidigi city police station da ayiba sirol pisinduna wakatkhre leirabani swaidi makasa tharapoina hoyelan pauduna sumna phongli Sureshkumar gi photo Semdok sadokpagi mayukta police to wakatkhre sakang nabasing na puramati ras medisti da aruba phibam da Laikatnariba mayanglamam Sureshkumar gi photo sina lana uhonna ba mongda Semdok sadoktu social media gi Facebook account amada upload torakpa yaure haina BJP Manipur Pradesh ki legal advisor na SP Impal West igiba complaint report amang sipisin grahari report adu M Sureshkumar BJP Manipur Pradesh ki wanglo ama oibitana tana mahakpu hana na bohona ramadigi aruba phibam na Laikatnariba ni haina su phongdokhi loina thawong sida chena basing matakta logyo ba thab lokhat piyo haina su phongdokhi adi Bongna pam pauksi dana sumna phongni thawmi ani da khut tharamba sing logi matung ni action lokhat kani minister BJP Manipur ki spokesperson yauna party asigi thawmi ani da khut tharamba
mi singlogi matung ni sab sabe excel lokhat kini haina Manipur gi Chief Minister N Beren Singana phongdokre wapam singasi BJP Manipur Pradesh na sinduna thambal sangle na pangtokiba Din Dayal Upadhyaya Laikidabagi sahi yankhi ke manga suba common thoram luwer ba matungda permission hangbu hongi pakum oina Chief Minister na phongdokibani Chief Minister na hai handak TV channel amada BJP Manipur Congress Party gi panelist ani gi marakta ungkhana ba thokra ba matung pamda ba thaudokra thokre thaudo du BJP amasung Congress Party ani gi marakta yengthina ba masum nungaina da ba karisu laite lanai go buapum khara dagi thaudo du thoki boigani TV channel da masak thokpa amasum miam da lauksing oi hogudaba discussion di Paliba Sakar sina taran oi adubo debate tauna baduna maram oiraga khulai sina duna kuthabi ki thawang sa tharakpa simakti yabang hamloi matang asida party natragana sarkar pairi haibigi wafam thidana logi wangmara thabak torokpu kudimak logi matung ni sapsaba thengnagani sakangdaba singna tamthina purambari soklaba BJP gi karya katanima hospital lairi thaudo odur scenery ba mi kudimak phaduna logi ba sarak pinaba police ta complaint thokre makoi singdo athuba da phana ba lenga ki mekedi gi taknagani sohaidi haiki makasa tharakpo ena nahadrol gi thaudang pauksi dana asumna phongdi Congress Office the Mai Tharambasing FIR Pandana Fogat Pio Popular the FIR Pan Kudak Hando Congress Office the Petrol Bomb Langsin Yaning the Congress Office Bu Mai Thana Toramba Pang the Tawoni Maralita Muida FIR Pan Yaning Democracy is under threat Faisal Yaning de Amasum Youth Congress President Popular Gimat the Pali FIR Hando and Congress Workers Nangasi Congress Board Mamano Pam Credit Amaromdana asuna phongdorakli Isel Express tagi Popular Congress na Lushinganu Sarena Taholu BJYM Manipur Pradesh Congress Committee MPCC gi Youth ki President Congress na Lushinduna Thamganu Myanmar na Sarena Taholu haina Bharatiya Janata Morcha BJYM Imphal Central gi District President Sansam Surja Singana phongdorakli Thas gi mapan gi numidang na Bharatiya Janata Party BJP Manipur Pradesh ki spokesperson wediba Myanglangam Sureshkumar amadi BJYM gi secretary Alex Ningombambo nongmai sindul da gari khamalaga amamba mapam amada singtharaga sibiya ba mongna furaga hunduklam thong asi akan mongna kanem tawi nongmai sijina duna sibiya ba mongna tamthina furamba dubo yaning da ba phungdok tunanga si kekrupat ki zomi bila not EOC da BJYM sindunanga si wakat mifam sa tharibani Thaudo asida hakthingna senari be Youth Congress ki President Popular lenga asna phaduna sapsaba sairak pi biwaiki sokwadagi Rasmiti City da Laikatnariba Sureshkumar amad Alex tamchina purama kanem tawe Thaudo asida hakthingna senari be Popular amad senari be khudima sairak pi yu Congress na sumak pollution duna thamgano miyamang na puthurak na surrender tohalo madugi mehutta irang sakana bo hona bigano haki wakat mi pamadura politics tauksi drama taugumsi Popular karigi misel oiribano maralaitraga karigi police uraga lodibano Popular serak pi yu haina thaba plate card kya su paikhen su pausna makhatana phongdorakli amaromdana Thambalno Higher Secondary School Yaripok ki lebak thiba thaudok thokiba mafam tamnabadagi sana kunungda lai thau tawbinaba khangalakle Thambalno Higher Secondary School Yaripok ki picnic amada kudung thiba thaudok thokpadagi oza amasum mahiro kya laikidaba longsai tupung village part 3 haiba khopum tambaki lamida leiba mafam nomidang kudingi tamnabadagi Uttara Sanglen sana kunungda lai thau tawbinaba khangalakle haina Uttara Sanglen sana kunungi sirolaman haidi Sirol asin hai ngarang sana kunungi khutpu ama ining thaulai sem sana jawbagi sana miyeng makhada haukiba khudong thiba thaudok thokiba mafam haibadi Thambalno Higher Secondary School Yaripok ki mairoi singi study tour satpada khudong thiba thaudok thokiba mafam maduda satki miyoi nifu mu gari nipal satuna mafam madugi khunja sungunaki maiba hanba maisau porel amadi sana kunungi phamnai bising lakpa duda khunja sing harauna opiki loinana mafam aduda numidangi matamna tamnaduna leiribadu koknanaba sana kunung athubada laithau tawbinabasu haijaraki mafam aduda natana khudong thiba mafam ahum amasu leiramki puramadu yengsinduna chatluraga sana kunung dalaki athuba matamna sana kunungna laithau pangtholagani haina Uttara Sanglen sana kunungi mekedi khangalakli haidi amaromda Uttara Sanglen sana kunungi atopa sirulaman hai Mahaurol gi sathaduna lakriba lai haraubi kanglon chumna haraunaba yamna section senaduna Uttara Sanglel sana kunungna lai harauringai matamda laibung singda satuna leptani yengsili haidi Phaidel thagi oina lamphel sana kaithil gi sahi tara hena lai harauduna laglaba ural nithau amasum ural laima ani gi lai haraubi yengsinki hianglam tera pisaki ima ayang lai maharauba iraima
Koklakong ima irei makiam ahombu khunau hairiba mathakta paliba leibung singasi sana kunung utra sanglena yengsin masakhiba leibung ngaktani lamla padagi salhaudaba nangdaba su yauki hairi isa ningthaugi sana miyeng khad makatana leibung singda yengsin khongsa sathakikani loinana lai harauba matamna kanglon chumna harauduna leibak sahong ngahongnaba madi khunjaw laisangnoba thorom pangminarasi haina pauzal pizari loinana tha amada nong mapan mana tragna taraga mangani panmada leibung kabina basu sana kunungi meketigi thamlakli makasa tarak poina sana leba pauksi digi maroibi I pauksing memna thamjage sulap ta siramle Kaksing police station kon ba kaksing kaithil la leiba sulap toilet manung na miwe ma gi asibak sang ma leiramba ngase ayuk pung nipan ga minute yang khairum tab matam na thekna rakre police tagi phangba pauda asibak sang oina phanglaba miwe du gi maming hoidrom Romeo sei kuntra ga mata apokpa deban kawi mayang imphal kon chak tagi ni haujung na hianglam huwa bagai lam khaida leibani miwe sing ase ayuk ki pungpham aduda sulap toilet aduda khong ham ga ni haina sangkhiba digi tholak mandi haiduna sulap Panariba Mueduda Kobuda, Kumlaktabadi Kaksing Police Station Popiki, Pau the Pangmadi Kaksing Police Station Kitimama Lalaga, Toilet Ki Kong Tong Tugaitan Yang Luba Muedu, she the Leramatinavani, Ashibaksan Adugimanata, Sirin Samatadon Leramatin Swadi, Amarumdana, Union Minister Pamliba State Telakwadigi Toram Lushin Tre, State Ahungi Mikal the BJP Punas Minagani Atawale, Awang Pok India, the Ahanbo in the Numitari in the Subna Satagadaba. Aero Sports Hot Air Balloons and Spera Motor Fista 2023 ngasi Bisnupur District ki Phobala Ground Union Minister of State Ramdas Athawale ma samak yauna haudok lingai di state telak padagi ngasi gi thoramad mapung fadan losinkhre thoramadu gi saru am oina cultural sourcing utpe hek loibaga LDA gi chairman Moirang Them Asni Kumar wa ngang ningai state adu telakibni Stage take Tarakpadura Lepo Pavadi, Aso Opanamata Yaukidri, Adumanama, Tauramaduri, Mapung Pana Pango Kidre. Stage take Padagi Taudo, the Tokrabamatung Minister Amadi MLA Singna, Placard Yaub Belun Tagatuna, Tauramadu Haudokle Hanatuki. Kasia Venture Private Limited Sloktak Development Authority, Manipur Aero Sport Association, Department of Tourism, Manipur, Department of Youth Affairs and Sports Kapuno Kusamnaduna Pangtuki Tauramadu, Minister of State, Social Justice and Empowerment of India, Ramdas Athawale, PRD Minister Y. Kemsan, Education Minister Tanauzam Basanta Kumar, Moirang Assembly Constituency MLA Thongam Santi, Hills Areas Committee Chairman Dipu Gangmai Amadi, LDA Chairman M. Asni Kumar, Shivilama the Police Makok Thongma Miyoi Kas Saryaki. Commissioner Tauramadu Mari Lenin Wapam Krap from Gopina Vahaibada, Minister of State Ramdas Athawalen Hai, Asit Awantara Nungshitna Yang Sapagum, BJP Masum LDA Gilengak Center Amadi State Yang Sakot Makeda Sangshilakli, Manipur State Minister N. Virena, Manipur Sakot Makeda Purivis Yanapai. Makasa Tarapo and Huyelan Powder to Papa Cranamo, Poppy Pambi Taramba Kul Anigi Ningtau Singamasum Senavasing Mayum Tadoktuna, Selamle, Nauna Taramle. Langzom kul the poppy pami taramba miyeni fariswadi. Hoyelan powder ki headline ki maroibi pauksing lokasera kana memna thamjage. Lenga rasa tharak di war on drug campaign ke manusana poppy pambi sing buyan tat padaloinana masibu thaba sena basing fogat pigi akan ba thabak lokhala pigi manungsana puari ke sagonara liba kaupru sing nongsup thangba singsang paring da umang kok tholaga poppy pambi tharamba sena kul ani ki ningthau sing amasum poppy pambi thaba sena kunja sing police na phanaba mayum da sang shilob da ningthau ani mak yauna poppy pambi thaba sena ba miyoi sing mayum solun silamlaga sen khiramba thingnare loinana mamang thada Yantat Kibida Ngariba Poppy Pambi Singi Tapamda, na Hona Tadzilama Tinare, Taudu was Kang Poppy District Manungsanba, Kaubru Singi Nungsuk Tangba, Sing Sang Paring the Leba, by Lazang Amasum, the Komnom Pai Kul Tokibani, Kul Aniashigi Sing My Sing the Poppy Pambi Sing Taramagidam, Kul Anisigi Ningtau Sing Amasum, Poppy Pambi Sing Tab, the scene of a musing, Pana of a Kang Poppy, Pieski Oshina, Lucing with the Mamma scenery of musing, Mayum the Sangshiluda, Makoi Lunamak, Mayum Sing So Lunshilam Laga Kultadokuna, Sian Kiramatina Benhedi. Kang Poppy Pieski Oshi Inspector Sunil Kumar Lusimutina, Nashisata Kiba Makoi Panavigi, Kongjang, the scenery of musing, Amatalam Daba, Tianara Kibagalunana, Kul Anisigi Manunda, the Komnom Pai Oinadi, Mamang Tada Police na NAB Amadi Fresh Loishangi Personals Kusam Naduna Poppy Permission Yanat Kimapam Singadugi Matata, Anabo Mapam Credit Poppy Permission Nauna Taram Tinaduna, Yantalam Kiari,
khul ani sina phiba masid lairam labasu ngasi nungtil pung mariga makhairam tarakpada district asigi SP TH Bikramjit ki miyang makhada cycle PS ki OC inspector B lunthang bai final lusung timamana pulaijang khulgi singsang amasum langsom khulgi singsang na popi pambi thabada sina bani haba miyani fokat ngamkhre pharaba singdi pulaijang khuldigi lamkho hauk sang yakhage manga apok palai kidraba holkho pawamadi dinglen khuldigi mangilal sai kunga manga apokpa manglunni hairi makhoi ni mangasi nungtil pung mariga makhaidigi na manga rom tarak pawbagi manungda mathang mathang fort kibani hairi amaram na cycle PS ka kilometer taraga manga rom lamna na leiba pangjang khulgi ekar kullom na tharamba popi pambi singsu combine team ni kan thatuna mangan khairi popi pambi singasi yan thatpada kangpopi district police pangai gi MPTC the training tauribi sing amasung umang loising gi official sing mari subam sum manga suba IRB gi personal sing sarugya ki hairi amarom dana Afghanistan amasum Iran gi women activist Mahaboba Sheras amasum Narges Muhammadi Nobel Peace Prize ki nomination tauri hairi kumza English sing ani kunga matu August Taliban sin Afghanistan khudum sankibuga panthadana leba asida leiramba women's rights activists singna Taliban singbu kibidigi maramnam thadoptuna atopa lebak singna senakhrabasu Afghanistan gi saknairaba women's writers campaigners amasu oriba activists Mahaboba Sherazadi Masar United States ki passport ama loina duna leiraba phawbada maramdam thadoptuna sienbegi muhutta Afghanistan gi nupi amasum angang gi hakidamak leptana honor khibegi mahina Nobel Peace Prize pinana ba miweni khangalpada yawre masagi sei humdraga manga suraklabi Sherazabu Peace Research Institutes Oslo na thasi gi amara Nobel Peace Prize pinabagi daw nomination tawre haba wafam ngasi Radio Free Euro RFU Radio Liberty RL na miyamna lokthorokibani Taliban sin Afghanistan ki lengak supri passion khibida gi lebas gi state sing da tholakiba nupi masa kya gi mu chinduna mahakna phangpham thopa hakidamak lanthing na rakhi amasum Taliban sin kaisum sangna thamjin ba yauna miyot minei sa thaba amasum mathwai manghan khiba kaya siki damakta su mahakna thauna pana lebakibani maku Nobel Peace Prize ki damak nomination torakpada Kabul the base to masa gi aseng maming mata phongdok ningdaba Samira kobi activist amana sutaram opagaloinana mana shigidamak makidamak tadi matik chara banaki aduga Stanford University ki Afghan Americans historians oidiba Halima Kazemnas umhaku mana shigidama nomination torokli basi Afghanistan ki nupi amasum nupi masa singna haurakhiba sing adu Taliban ki mayokta hauba lani masida makna mating pangkhibani hana singdaki amaramda Peace Research Institutes Oslo na tha asigi amada Nobel Peace Prize ki dama nomination tawbada atopa women's human rights activist adugi mamingna Narges Muhammadi kawi ma Iran gi human rights activist ama oibida natana masamak su advocate ama su oiribani hauji mak Iranian human rights activist asi mahakna sangsilapa khongjang singna maram oiraduna jail thamlaklibani makhoi anibu Nobel Peace Prize ki nomination tawkhrabasu aroiba prize asigi winner di lakliba October thada lathokani hairi makasa tharak poina to papauna part ki akoibida ring road mapal sana ba taksingkhre lokta part ki akoibida ring road mapal seminaba Shibasana Manipur unit ki mekaidigi taksilakli ngasi babu prada leba Shibasana Manipur unit ki office ta permission unawra Shibasana Manipur unit ki senior vice president M Tikendran haki Southeast Asia da khwaidigi sauba thumi senaba loktak part asi kanba mathoktai part asi bu eco friendly tourist center ama ohenaba akan mamiyeng sangriu part asi ki akoi mafam sina ring road ama simbiu part asi bu eco friendly oiba tourist center ama ohenbiu loinana Kanyakumari digi hauraga Southeast Asia ki lebak singa samnagani panariba mahasarak asi Manipur phawna chalanbiu state asi da lairik laisu hoiraba thabak phangdabigi samaksya si lusinanaba lairik haibana ha rules namak MSME scheme sing khalo loinana state asi da Unitary Land Reformation Act na halwaki makna hai G20 summit sakolaba leba kun semba international microeconomics ta focus tawbat forum amani samina si English nga magasamapan maudraga mapan Asia Mahadesh ki leba khrana economic crisis thulakpadigi hawdokibani forum asina microeconomics ta focus thamlabusunga sidi malem goeba agriculture education trades climate change sustainable developments health energy amadi anti corruption amiyeng thamnakre samina asina focus toriba microeconomics haiba tamasigi wan to wasi P3B pumba antara sigi oina economics
performance yumpham oibani summit asi sei khudingi hong duna summit asi da yauriba lebak sing da pangthui meeting asigi milestone asi hana pangthokraba leba hojik chathariba leba amasu mathang chatharakadraba leba ohumna oi kumsi goina Indonesia India amadi Brazil noidi sei sido bharat ki mafam sani da phamnaba pandam thamli amasung sathaduna lakli asiguma mamal yamlaba international ki oeba mifam amabu Manipur ki loktak pat puraktuna mifam saruk yawa phanganba simak yamna afaba khongthang amani masigidamak PM Modi amadi Chief Minister anibu party asigi mekedi gi thagali G Summit ki thabak thoram singda party asina asoba support tawgani swaikena pausna phungdorakli loishilak point na harol gi thawtang paksi gi topa paw mana rims da contract basis to office assistant lobigi interview da aranma thawong sathakhrabra rims da contract basis to office assistant khra lobigi ngarang satakhiba interview da aranma tawkhrabra haibi singna sauna leire typing speed test pangthoklaba matung interactive session gi oin ahanba ki list thokpada yawkhidaba candidate ama pungkhayama gi manungda atopa notice ama thoktuna nauna hapsilakhiba candidate ama office assistant post kidama candidate tara khale haina lauthorkhiba duda serial number 2 da yawre rims the contract basis the office assistant ki post khara launa pa ngarang sahi english ngani ge kun gani thu ki jun tara gani pan advertisement thokpa ga loinana sei aduma ki July kun ko humdoi the office notice thoktuna office assistant sing adugi typing speed test tha aduma ki tang kun ga taruk amasum kun gani pan pangthuki ba adu satna roi typing speed test amadi interview session chaliba February tha ase ki tara ge ayuk pung mapan digi hauna rims ki examination hall pangthokani madugi matungda numit asi ki ayuk pung 13 makhai digi hauna interview session pangthokani madura saruk yagadaba eligible oiraba candidate ki list institute asi ki website www.rims.edu.in da yengwa yakani haina rims ki deputy director administration Naurem Indra Kumar tha ase ki nipana office notice ama thoki notice adugi matungina punna eligible candidate sani ka humfugi list thoki notice adugi matungina ngarang rims examination holder typing speed test pangthoki test aduda UR OBC category da roll number 220 226 30 203 61 196 263 1571 168 160 2093 167 132 386 133 174 183 232 697 164 177 182 aduga AC ST category gina roll number 7 263 252 94 25 261 212 44 216 147 108 151 189 23 si khale loidana hairiba candidate sing asi rims ki director gi conference room na pangthokadaba interview session da eligible oire haina rims ki deputy director administration Naurem Indra Kumar notice thoki adubu notice asi tholakhiba ka pungkhaya magi manungda ahan bagi interactive session da eligible oire haina thokiba roll number adu yaudaba inong nona roll number 119 asi hapsilaga deputy director administration asimangna atopa notice ama thoki loinana interactive session adu loiraba matungna deputy director administration asimangna office assistant gi post asigidama miyoi tara khalle haina notice thokiba loinana khallaba candidate sing asi numit tare ni gi manungna rims ki a block ki ratio issue section gi appointment order lauraba yagani haina lathokhi masidi hena singnaningai oiribasi typing speed test pangtholaba matung interactive session gi damak UR OBC category goina miyoi kungatru khalle duga SC ST category goina miyoi taragatru khalle haina notice thokraba matung pungkhaya magi manungda atopa notice ama tholaga mamangna UR OBC category goina khankhiba miyoi kungatru adugi mathakta nauna roll number 119 hapsilaga punna miyoi kungatru eligible oire haina nauna notice ama tholakhiba sini masigi mathakta nauna notice thoktuna interactive session gi list hapsilakhiba roll number 119 brand ko sagol sem hairiba candidate asi office assistant post ki damak miyoi tara khalle haina rims ki deputy director administration Naurem Indra Kumar thokiba selection list adugi serial number 2 da yauri machine rims ki office assistant ki post lobby interview si kaya yam asingba tokibano haibigi singnaningai oihele hairi hausi ko inati myam pau simatang asa lusinjarage masum myam pun anau babjek ngamina sen su channel sigi meke digi myang ifamna thamjari